Jawaharlal Nehru India kilometer nifu kariguma makal amatigi se sang amate Yaodana India Amadi Myanmar gi Marakta free movement regime Thamduna Changthok Changsin Yahallamba haina himanta Biswa Sharamana phongdokrai Central government Indo-Myanmar free movement regime lokthokna border fencing khargani haina warep lokibabu Assam gi chief minister himanta Biswa Sharamana thagatpa phongdokkibaga loinana Congress luchingba Adhir Ranjan Chaudhary na India Amadi Myanmar FMR asi hojik paliba Central government asina semkhibani masibu lokthokpa haina warep loduna lebagi mahot maitai amadi kuki gi marakta tholiba irang asi loisinaba hano hono haikibagi paukhum piraduna ing kumja lesing samapan yangkhaida matamadugi Jawaharlal Nehru luchingba Congress government na notification number 4/15/50 FI thoktuna India amadi Myanmar gi marakta FMR thamduna kilometer nifu bisa yaudana Changthok Changsin Yahallamba haiba ase Congress luchingba singna kaurabra haina hangnaduna ing kumja lesing ani ga marida kilometer taragataru hantarakiba adu hojik paliba Central government asina lising ani kungamari asida awang nongpok bharna thingnariba security reason amasung demography asida yumpham oiraga lising ani kungamari asida FMR lokthokuna border fencing khagadoribani haina himanta Biswa Sharamana phongdokrai